ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯄꯥꯡꯒꯟꯒꯤ ꯂꯧꯁꯤꯡꯅ ꯀꯟꯕ ꯍꯦꯜꯂꯤ꯫ ꯂꯧꯕꯤꯔꯁꯤ ꯄꯥꯡꯒꯟꯒꯤ ꯂꯧꯁꯤꯡꯅ ꯀꯟꯕ ꯍꯦꯜꯂꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯁꯤꯡꯕ ꯑꯁꯤꯡꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯄꯪꯕ ꯄꯪꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯌꯥꯝꯅ ꯇꯤꯟꯅꯅ ꯑꯔꯩ ꯂꯩꯇ ꯆꯥꯃꯤꯟꯅꯗꯨꯅ ꯃꯇꯥꯎ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯁꯤꯡꯖꯥꯎꯅ ꯑꯄꯪꯖꯥꯎꯗ ꯗꯦꯁ ꯀꯣꯏꯔꯨꯁꯤ, ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯝꯃꯤ꯫ ꯑꯄꯪꯖꯥꯎꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯄꯪꯖꯥꯎꯒꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯃꯆꯥ ꯑꯗꯨꯕꯨ ꯑꯁꯤꯡꯖꯥꯎꯒ ꯆꯠꯃꯤꯟꯅꯔꯕꯗꯤ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯣꯏ, ꯃꯆꯥ ꯑꯗꯣ ꯊꯣꯏꯅ ꯍꯦꯟꯅ ꯃꯤꯁꯤꯡ ꯅꯥꯁꯤꯡꯒꯅꯤ ꯈꯟꯗꯨꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯗꯦꯁ ꯀꯣꯏꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯗꯨꯅ ꯆꯦꯡ ꯆꯥꯛ ꯑꯦꯟꯖꯥꯡ ꯅꯥꯄꯤ ꯑꯃꯗꯤ ꯐꯤꯔꯣꯟ ꯌꯣꯝꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯗꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯗꯨꯅ ꯗꯦꯁ ꯀꯣꯏꯕ ꯊꯣꯛꯂꯛꯂꯦ꯫ ꯑꯁꯨꯝ ꯗꯦꯁ ꯑꯃꯗꯒꯤ ꯗꯦꯁ ꯑꯃꯗ ꯃꯊꯪ ꯃꯊꯪ ꯀꯣꯏꯗꯨꯅ ꯐꯖ ꯐꯖꯔꯕ ꯐꯨꯔꯥ ꯗꯂꯥꯟ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯀꯌꯥ ꯀꯌꯥ ꯌꯦꯡꯕ ꯎꯕ ꯐꯪꯂꯝꯃꯤ꯫ ꯄꯨꯟꯁꯤꯗ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯀꯌꯥ ꯀꯌꯥꯗꯣ ꯎꯕ ꯐꯪꯕꯗ ꯃꯇꯥꯎ ꯑꯅꯤꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯇꯥꯎ ꯑꯅꯤꯃꯛ ꯂꯝꯁꯥꯡ ꯆꯠꯄꯗ ꯋꯥꯗꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯂꯕꯗꯤ ꯂꯝꯕꯤ ꯇꯦꯜꯂꯤ ꯍꯥꯏꯅꯩ꯫ ꯑꯄꯪꯖꯥꯎꯅ ꯑꯁꯤꯡꯖꯥꯎꯗ "ꯏꯇꯥꯎ, ꯑꯩꯕꯨ ꯃꯤꯅ ꯄꯪꯉꯤ ꯁꯤꯡꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯀꯔꯤꯗ ꯄꯪꯕꯒꯦ? ꯏꯇꯥꯎꯅ ꯑꯩꯕꯨ ꯁꯤꯡꯕ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯎꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯁꯤꯡꯖꯥꯎ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯝꯃꯤ ꯑꯃꯁꯨꯡ ꯍꯧꯅ ꯅꯣꯛꯊꯣꯛꯂꯝꯃꯤ꯫ ꯑꯄꯪꯖꯥꯎꯅ "ꯁꯤꯡꯕ ꯇꯥꯛꯄꯤꯌꯨ, ꯁꯤꯡꯕ ꯇꯥꯛꯄꯤꯌꯨ" ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯑꯁꯤꯡꯖꯥꯎꯁꯨ "ꯍꯣꯏ ꯏꯇꯥꯎ, ꯍꯧꯖꯤꯛ ꯇꯝꯕꯤꯔꯒꯦ" ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯔꯦ꯫ ꯃꯇꯥꯎꯅ ꯁꯤꯡꯕ ꯇꯝꯕꯤꯔꯒꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯏꯇꯥꯎ ꯑꯁꯤꯡꯖꯥꯎꯒꯨꯝ ꯁꯤꯡꯂꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯃꯗꯤ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯡꯖꯥꯎꯗꯤ ꯀꯔꯝ ꯍꯥꯏꯅ ꯁꯤꯡꯕ ꯇꯝꯕꯤꯒꯅꯤ ꯈꯟꯕꯗ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯀꯔꯝꯅ ꯇꯝꯕꯤꯁꯤꯒꯦ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯒ ꯑꯁꯨꯝꯅ ꯍꯦꯛ ꯇꯝꯕꯤꯔꯒꯦ ꯈꯟꯕꯒꯤ ꯂꯝꯕꯤ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯁꯤ ꯍꯥꯏꯅꯔꯦ꯫ ꯑꯅꯛꯄ ꯌꯨꯝ ꯑꯃꯗꯒꯤ ꯑꯄꯪꯖꯥꯎꯕꯨ ꯀꯣꯜ ꯂꯤꯛ ꯋꯥꯏꯍꯜꯂꯨꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯍꯜꯂꯦ꯫ ꯑꯗꯨꯒ ꯑꯁꯤꯡꯖꯥꯎꯗꯤ ꯈꯖꯥꯏ ꯐꯟ ꯐꯟ ꯆꯣꯡꯉꯤ, ꯍꯣꯔꯦꯟ ꯆꯥꯛ ꯊꯤꯔꯒ ꯆꯥꯔꯝꯗꯥꯏꯗ ꯍꯧꯗꯣꯛꯂꯛꯎ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯇꯨꯝꯐꯝ ꯁꯦꯝꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯣꯜ ꯂꯤꯛ ꯋꯥꯏꯃꯤꯟꯅꯕ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯖꯥꯏ ꯐꯟ ꯐꯟ ꯆꯣꯡꯉꯤ ꯍꯥꯏꯗꯨꯅ ꯊꯨꯅ ꯇꯨꯝꯊꯈꯤꯕ ꯑꯗꯨꯗꯗꯤ ꯑꯄꯪꯖꯥꯎꯁꯨ "ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩ ꯆꯥꯛ ꯏꯁꯤꯡ ꯍꯥꯎꯅꯕ ꯍꯣꯠꯅꯖꯒꯦ, ꯏꯇꯥꯎ ꯄꯣꯊꯥꯕꯤꯌꯨ. ꯑꯗꯣ ꯑꯩꯕꯨ ꯁꯤꯡꯕ ꯇꯝꯕꯤꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯥꯎꯕꯤꯒꯅꯨꯀꯣ ꯏꯇꯥꯎ" ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯎꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯑꯁꯤꯡꯖꯥꯎꯅ "ꯏꯇꯥꯎ, ꯅꯪ ꯁꯤꯡꯕ ꯇꯝꯕꯤꯕ ꯉꯁꯥꯏꯅ ꯍꯧꯔꯕꯅꯤꯅꯦ" ꯍꯥꯏꯅ ꯐꯩꯖꯨꯞ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯥꯎꯅ ꯁꯤꯡꯕ ꯇꯝꯕꯤꯕ ꯉꯁꯥꯏꯅ ꯍꯧꯔꯕꯅꯤꯅꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ" ꯍꯥꯏꯅ ꯏꯉꯛ ꯉꯛꯂꯝꯃꯤ꯫
ꯚꯥꯞ ꯃꯦꯟ ꯇꯥꯗꯕ ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯣ? ꯑꯩꯕꯨ ꯏꯉꯥꯎ ꯉꯥꯎꯔꯦꯅꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯎꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯁꯤꯡꯖꯥꯎꯅ ꯅꯣꯛꯂꯒ ꯐꯩꯖꯨꯞ ꯃꯅꯨꯡꯗꯒꯤ "ꯏꯇꯥꯎ ꯅꯪ ꯁꯤꯡꯕ ꯈꯔ ꯈꯔ ꯍꯧꯔꯛꯂꯕꯅꯤꯀꯣ" ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯥꯎꯅ ꯑꯩꯕꯨ ꯁꯤꯡꯕ ꯈꯔ ꯈꯔ ꯍꯧꯔꯛꯂꯕꯅꯤꯀꯣ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯁꯤꯡꯖꯥꯎꯗꯣ ꯃꯊꯣꯡ ꯃꯔꯝ ꯍꯦꯛ ꯏꯈꯪ ꯈꯪꯗꯅ ꯚꯥꯞ ꯑꯃꯗ ꯍꯦꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯄꯪꯖꯥꯎꯗꯣ ꯍꯔꯥꯎꯅ ꯆꯥꯛ ꯏꯁꯤꯡ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯦ, ꯆꯥꯛ ꯊꯤꯔꯦ, ꯑꯦꯟꯖꯥꯡ ꯍꯥꯞꯂꯦ, ꯏꯁꯤꯡ ꯀꯟꯗꯨꯅ ꯆꯥꯛ ꯊꯥꯡꯗꯣꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯇꯥꯎꯕꯨ ꯆꯥꯛ ꯊꯥꯡꯗꯣꯛꯂꯦ ꯍꯥꯏꯗꯨꯅ ꯑꯁꯤꯡꯖꯥꯎꯗ ꯆꯥꯛ ꯇꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯆꯥꯛꯂꯨꯛ ꯃꯄꯥꯟꯗ ꯐꯝꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯡꯖꯥꯎꯅ ꯃꯇꯥꯎꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯅꯪ ꯉꯁꯤꯒꯤꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ"꯫ ꯑꯄꯪꯖꯥꯎꯅ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯅꯣꯅꯦ ꯏꯇꯥꯎ"꯫ ꯑꯁꯤꯡꯖꯥꯎꯅ ꯈꯨꯝꯂꯛꯏ, "ꯑꯗꯨꯕꯨꯔꯣ ꯏꯇꯥꯎ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯥꯏꯕꯨ ꯑꯃ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗꯗꯤ ꯅꯨꯄꯥꯅ ꯆꯥꯛ ꯊꯣꯡꯂꯒ ꯅꯨꯄꯥ ꯑꯅꯤꯅ ꯆꯥꯃꯤꯟꯅꯕ ꯈꯛ ꯌꯥꯗꯦ, ꯀꯔꯤꯒꯨꯝꯕ ꯂꯥꯏꯒꯤ ꯋꯥ ꯑꯁꯤꯗ ꯊꯑꯣꯏꯗꯗꯨꯅ ꯊꯥꯖꯗꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯂꯕꯗꯤ ꯆꯥꯛ ꯊꯣꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯀꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯅꯨꯄꯤꯅ ꯌꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯍꯦꯛ ꯊꯣꯡꯂꯨꯕꯗ ꯅꯨꯄꯥ ꯑꯗꯣ ꯑꯍꯤꯡ ꯑꯗꯨꯃ ꯆꯔꯥ ꯍꯦꯟꯒꯗꯕꯅꯤ"꯫ ꯑꯁꯤꯡꯖꯥꯎꯒꯤ ꯋꯥꯍꯩ ꯑꯗꯨ ꯑꯄꯪꯖꯥꯎꯁꯨ ꯍꯥꯏꯐꯦꯠ ꯈꯟꯊꯔꯝꯃꯤ꯫ "ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯥꯎꯅꯗꯤ ꯑꯣꯏꯗꯕꯈꯛ ꯉꯥꯡꯂꯣꯏ, ꯏꯇꯥꯎꯅ ꯃꯇꯥꯎꯒꯤꯗꯃꯛ ꯐꯅꯕ ꯍꯥꯏꯕꯤꯔꯤꯕꯅꯤ ꯈꯟꯗꯨꯅ ꯊꯥꯖꯗ ꯊꯥꯖꯗ ꯆꯥꯛ ꯂꯥꯝꯅ ꯂꯥꯝꯅ ꯑꯄꯪꯖꯥꯎꯗꯣ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯤꯡꯖꯥꯎꯁꯨ ꯀꯔꯤꯒꯨꯝꯕ ꯄꯔꯥ ꯑꯃꯈꯛ ꯇꯝꯕꯤꯅꯤꯡꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯔꯕ ꯃꯇꯥꯎ ꯑꯗꯨꯗ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯉꯥꯡꯗꯨꯅ ꯆꯔꯥ ꯍꯦꯜꯂꯗꯨꯅ ꯇꯨꯝꯍꯟꯈꯤꯕ ꯑꯗꯨꯗ ꯑꯁꯤꯡꯖꯥꯎꯁꯨ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯍꯨꯞꯇꯅ "ꯏꯇꯥꯎ ꯅꯪꯒꯤ ꯉꯁꯤꯒꯤ ꯑꯦꯟꯁꯥꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯍꯦ, ꯑꯩ ꯈꯧꯖꯦꯡ ꯍꯦꯛ ꯌꯧꯅ ꯆꯥꯁꯤꯜꯂꯦ, ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯦꯝꯂꯦ, ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯑꯣꯏꯅꯕ ꯑꯩ ꯌꯣꯝꯁꯤꯜꯂꯒꯦ" ꯍꯥꯏꯔꯒ ꯆꯥꯛ ꯑꯦꯟꯁꯥꯡꯁꯤꯡ ꯑꯗꯣ ꯐꯖꯅ ꯌꯣꯝꯁꯤꯜꯂꯦ꯫ "ꯑꯗꯨꯗꯒꯤꯗꯤ ꯏꯇꯥꯎ ꯍꯌꯦꯡ ꯌꯥꯍꯧ ꯉꯟꯕ ꯇꯥꯟꯅꯁꯤꯀꯣ, ꯑꯩꯁꯨ ꯇꯨꯝꯃꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯤꯡꯖꯥꯎꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯣ ꯑꯄꯪꯖꯥꯎ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ, ꯃꯕꯨꯛꯅꯤꯡꯗ ꯃꯑꯣꯟ ꯃꯑꯣꯟ ꯖꯥꯠ ꯖꯥꯠ ꯈꯜꯂꯤ꯫ ꯅꯨꯄꯥꯅꯕꯨ ꯆꯥꯛ ꯊꯣꯡꯂꯒ ꯅꯨꯄꯤꯅꯕꯨ ꯆꯥꯔꯕꯗꯤ ꯅꯨꯄꯥ ꯑꯗꯣ ꯑꯍꯤꯡ ꯑꯗꯨꯃ ꯆꯔꯥ ꯍꯦꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯥꯅ ꯆꯥꯛ ꯊꯣꯡꯂꯒ ꯅꯨꯄꯥ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯊꯥꯖꯕ ꯌꯥꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯄꯪꯉꯤ ꯄꯪꯉꯤ ꯍꯥꯏꯕꯁꯤꯗ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯅ ꯍꯥꯏꯖꯤꯟꯅꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯍꯥꯄꯥꯞꯀꯤ ꯋꯥꯈꯜꯅꯤ, ꯑꯩꯒꯤꯗꯃꯛ ꯐꯅꯕ ꯈꯟꯕꯤꯗꯨꯅ ꯐꯅꯕ ꯍꯥꯏꯕꯤꯔꯤꯕ ꯏꯇꯥꯎ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯨꯔꯤꯕ ꯑꯩꯁꯦ ꯁꯣꯏꯗꯅ ꯄꯥꯞ ꯄꯨꯔꯒꯅꯤ꯫ ꯑꯄꯪꯖꯥꯎꯗꯣ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯑꯃꯨꯛ ꯍꯧꯒꯠ ꯑꯃꯨꯛ ꯍꯤꯞꯊ ꯇꯧꯕꯗꯣ ꯎꯔꯝꯃꯤ꯫ ꯑꯗꯨꯒ "ꯑꯣ, ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯈꯔ ꯁꯤꯡꯒꯠꯂꯛꯀꯗꯧꯔꯦ" ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫